War on Drugs 2.0 gi saruk amoina ngarang Imphal West Commando team amana mioi ama brown sugar kilo 5 ga kona na fare. Police na faraba mioi adudi Lilong Haureibi Turel Ahanbi Darul Ulo manaktagi Phundrai Mayum Wakil Ahmad Chahi Taragamapan Apokpa PH Sarif Khan kawi hairi hiramasiga mari lainana ngasi SP Imphal West ki conference hall da pangthokiba paugi mifam amada SP Imphal West KSI Sivakantana hai Imphal West Commando gi OCP achobana luchingba team amana ngarang pung ama makhai rom tarakpa duwaida Singzamai parking market set manakta frisking checking chathaduna leiringaida Lilong dagi Imphal tamna haigalakpa angauba machugi passenger tongba Tata Magic MN0489902 ama khamduna checking chathabada Phundrai Mayum Wakil Ahmad Haidba Miyoy SC brown sugar yauba tongan ba plastic packet mangaga kona na fagat kibani Lilong dagi miyoy amana drug sing adu Imphal da thiluna ba sindarak kibani haidi na sigumba drug kamari leina ba ke singsita ko yamna angang ocha haibatare nauriba adum college kumba tamnari bangang singsi sizinaraga or moi masamak su thum involve tawraga smaina drug ki case ta kena taw yahan basi masi yamna laibak thibani aduna koi police ki side tegi appeal tawjari si praja singda drug haibasi yamna koi gi keno sida society sida adukki matik yamna chauna naha singda the future generation da amang ata ka ohenba adagi future pillar ogido mai amama drug sina koi gi drug ki lang da thuholaga koi manghandana society si jam chauna mang payabagi keno si leibani masi khang khangna koi tawriba singsi koi ain gi keno da koi sukhai soidana masi soidana koi phagani aduga magi phangom thokpa koi gi punishment adu phangani ain gi khuchi adum sangmani ngasi keno taruga su koi dum matam gi matungina conviction phangpa matam da loina mahak adugumba tawriba criminal sing ado loina mokoi gi life tu loina da sata gani hai dai thamjake